Missile Amasung drone Sijinnaduna Russiada Khwaidagi Chaoba aerial attack ta Meeyoi taruk HATKHRE Chahi mari ke thamanga helaklaba Russia amasung Ukraine gi lan asigi manung channa Ukraine chatharakpa aerial attack singi manungda Khwaidagi Chaoba ama oireduna Pak sanna paiba ngamba missile kaya amasu yamlaba drone sing Sijinnaduna chatharakpa attack ta Russia gi Meeyoi taruk sienkhre Chali bachahi asida Ukraine Russia da military gi industry sing amadi energy facility sing da hena target toba attack sing chathaduna lakli thaugi refinery kaya amada attack tawduna $1 billion kaya amarom oigedaba thaugi pothok sing mang takhanki ayamba matamda Russia na Ukraine da ahenba attack chatharamba sing adu hojik amuk Ukraine gi maikaidagi attack kaya Russia na mayuknari Russia gi defense ministry na phongdorpada ngarang Ukraine lomdagi Kapshilakkiba masing yamlaba drone sing adagi marakta Chanipanga kungamari di nongthakta thugaiba ngamki aduga chatruk henberomna Russia gi konu Moscow tan paishinba thengnaki hairi Moscow gi mayor Sergei Sobyanin phongdorpada Moscow tan paisalakkiba drone kaya amasu thugaiba ngamlabasu kaya amana mi taba mafam singda pokhaiduna masagi chahi marfu go humdoi suraba Meeyoi ama sikhi Amasung products town the Ladiba Thaugi Depot Kayagi Punfam Oriba Wild Berries Depot Haina Kangnaba Mafam Aduda Su Mai Chakhanduna Yamlava Thau Kaya Ariambada Manganki Rostov region the Meeyoi Manga Sikhibaga Loinana railway station Amasung Mi Lainaba Yung Kaya Mai Chaki Amadi Akoibada Leiba Umangsu Mai Chakhanki